Laibuk Tibeti, Matam do Sarkadi, or Pim do the correct democracy way. Nasidi, democracy later. Matam do the Palamba Sakar, Karakana, we are Ponte. I Samox Belda, police station, Mangadi Belde. Karakana Sila already now. I know I don't Belde Nico, Alkihenba. That's a Korean Rogan at the park the Tobo. Other me sings. Masi magi later lara adu kudong sabasi lupase dising na mai happy sila kanta madu mai kana bakha ulakanta mangonda linga pai bu kaum du mai thengna ba ngamande sungba yam sathiba undemocratic oiba sajat mayam sing maram horakanda akhoi luxury ba thengnari ba du hona jai ba kya sing se masi khara thaidok tun satpai wani dobudadi akhoi yam sen harga di irabur likhalam party magi party communist party Tongan ba constituency kuntra mapanda magi adum local committee mass friend punamak saimang da hajagri punamak se khoi yamni thina function tawbo adus mathakta ekhoi gi leiriba lepaksi any issue la matamda khoi party hujik mak sa hajagre engineer ga muthalani help se nimi chame thau madwai khoi madu ba thena aduna election jar samjeni se masimia nasu Communist Party gumba, Irabot ki party gumba ta. Yamni thina full cooperation of PB regadi. Atei door sil magi marana ki sathari vis ajato. Madadagi ekoi thaido oga. Ahom ba on ba pam punamak ekoi punmine bagi tangai phadam matam dora haina phaujai. Tagachaiwaza yamna nunganjare pui ngasi gi singa session and it is relevant with today politics habi matang sida oza gumna thambiri ba si netaji gumba lamjing ba ngamba gi mataw tamsi habdin thamjari ba si tagat ai gi nakana phambiri ba oza ai Sotin Kumar former secretary CPI oza da chamana ba wahang sigi point je oza kamaina thambi ba matam do koi nikhil manipur mahasabha hariba adagi politician gi koi gi ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯂꯤꯗꯔꯁꯤꯡ ꯐꯥꯈꯤꯕꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ CPI ꯑꯃꯗꯤ ꯂꯦꯐ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯁꯤ ꯀꯔꯤ ꯀꯔꯝꯕꯅꯣ ꯑꯍꯥꯟꯕꯗ ꯑꯣꯖꯥꯒꯤ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯤꯕ ꯄꯣꯏꯟꯠꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯍꯥꯟꯕꯗ ꯈꯔꯗꯪ ꯊꯝꯖꯅꯤꯡꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯁꯣꯛ 1953ꯒ Nipangi December ki tarik marang kun mapan nasi kuntra. Numin ini si koi huji mak leiriba Manipur college si matamdur college leitri. Madugi achoba lampa amlerame. Madugi atongba mafam amada khallaganda koi nikhil Hindu Manipuri Mahasabha gi mariso mifam si phamgi bane. Mifam si aduki matik maru oi khare mangdai bi khare. Ahan badar nikhil Hindu Manipuri Mahasabha si maru in a cultural organization amagi mong the lakba as maru gi warip kayam bid loy khoi miam the ot naiba amanga sengi kari gi marak dum habbe as mana maru ni yeng miyeng sidi kari gi no harga di khoi gi Manipur amadi Manipur gi mapanda soina khundari ba maru ina Manipuri singas masigi khoi Mayam si tasan komjan dawiya de haiba si so mieng amani maram sidagi mapan de leiba tongan ba khoi Manipuri taba ba pham punamak ta baton torakanda khoi han ba session haitare nikhil Hindu Manipuri Mahasabha 1934 gis masi konungi ras mandal da linkhat bane Maharaj bu khoi president oheli Mama Sana Zren Secretary kari noibo matamdo political party ka lingba yabanate ningthau si sinarakanda mana adu ningthau na su khalli madudi irabo se suba cultural organization amada pusalaga mana haureiba adumba iho thengnariba miyam lektalare gi tawrisi kitang koi mabu sinaba yagadra adu irabo na su khalli ningthau bu sinaraga man pukhaningi ba kya adu pukhape yagadra khalle ningthau su khalli irabo pu sinaraga khoi man tawri di yadra haibo khans ade anyway masi ahan ba mi phamse mapan dagi tongan ba delegate chahum ga taraga matho yawe se ma du haire mayam yawbo mi phamse da khoi Manipuri punamaki apunbagi saktam ama sagat pasi amaru bo wari amane mathangda khoi tarapur mi phamse sai pan gre khoi tu khoi lei phamgi bese masida khoi maru oina
ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯇꯥꯕ ꯃꯅꯤꯄꯨꯔꯤ ꯇꯥꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯇꯔꯥꯄꯨꯔꯗ ꯐꯝꯕꯁꯦ ꯃꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯃꯗꯨꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯌꯥꯝꯁꯤ ꯄꯥꯛꯁꯟꯅ एजुकेशन ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯩꯇꯩ ꯇꯥꯕ ꯈꯨꯟ ꯄꯨꯝꯅꯃꯛꯇ ꯀꯝꯄꯜꯁꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯤꯡ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯀꯟꯕ ꯂꯧꯋꯦ ꯑꯗꯒꯤ ꯍꯤꯊꯥꯡꯐꯝꯗ ꯊꯕꯛ ꯍꯥꯞꯄ ꯀꯩꯗꯧꯕ ꯌꯥꯝꯈ꯭ꯔꯦ ꯑꯩ ꯀꯣꯏꯊꯣꯛꯆꯔꯨꯒꯦ ꯉꯁꯥꯏ ꯑꯌꯥꯝꯕ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯁꯤꯡꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯗꯣꯜꯁꯦ ꯏꯔꯥꯕꯣꯠꯅ ꯌꯥꯝꯅ ꯊꯤꯅ ꯊꯝꯕꯤꯔꯝꯕꯅꯤ ꯗꯦꯟ ꯃꯟꯗꯂꯦ ꯃꯤꯐꯝ 1938ꯀꯤ ꯀꯩꯅꯣꯒꯤ 37ꯒꯤ ꯃꯟꯗꯂꯦ ꯃꯤꯐꯝ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯏꯔꯥꯕꯣꯠꯁꯦ ꯃꯟꯗꯂꯦ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯑꯊꯤꯡꯕ ꯄꯤꯔꯦ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡꯁꯤ ꯈꯔ ꯁꯨꯝ ꯏꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯟꯗꯂꯦ ꯆꯠꯄꯗ ꯑꯊꯤꯡꯕ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯀꯟꯅ ꯇꯛꯁꯟꯕꯗꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯔꯒ ꯃꯟꯗꯂꯦ ꯆꯠꯂꯦ ꯑꯗꯨ ꯃꯟꯗꯂꯦꯗ ꯃꯩꯇꯩꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯔꯣꯟ ꯈꯪꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯌꯥꯝ ꯅꯤꯡꯊꯤꯅ ꯄꯨꯈꯠꯂꯝꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤ ꯃꯥꯌꯣꯛꯇꯕ ꯑꯗꯨ ꯈ꯭ꯋꯥꯏ ꯂꯨꯔꯤ ꯃꯟꯗꯂꯦꯒꯤ ꯃꯐꯝꯁꯦ ꯃꯁꯤꯗ ꯃꯥꯅ ꯑꯅꯝꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯂꯦ ꯀ꯭ꯔꯤꯁꯤ ꯁꯟꯃꯦꯂꯅꯤ ꯍꯥꯏꯗꯅ ꯅꯝꯕꯣꯅ ꯃꯗꯨꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯑꯣꯏꯔꯤ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯒꯤ ꯎꯟꯅꯇꯤꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯇꯧꯗꯧꯔꯦ ꯍꯥꯏꯕ ꯁꯨꯝ ꯀ꯭ꯂꯥꯁꯀꯤ ꯋꯥꯐꯝꯁꯤ ꯃꯁꯤ ꯈꯔ ꯄꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩ ꯃꯊꯪꯗ ꯂꯥꯛꯆꯗꯣꯏ ꯄꯣꯏꯟꯠꯁꯤꯅ ꯃꯔꯨꯑꯣꯏꯅ ꯆꯤꯡꯉꯥ ꯃꯤꯐꯝ 1938 ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 19 20 ꯉꯁꯤ ꯉꯔꯥꯡ ꯐꯝꯃꯤꯕ ꯑꯗꯨꯝꯕ ꯌꯥꯝ ꯍꯤꯁꯇꯣꯔꯤꯛ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯨ ꯃꯗꯨꯗ ꯂꯧꯕ ꯋꯥꯔꯦꯞꯁꯤꯡꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯄꯨꯈꯠꯄ ꯌꯥꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯋꯥꯔꯦꯞ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦ 19 ꯂꯧꯋꯦ ꯑꯗꯨ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕꯁꯦ ꯁ꯭ꯂꯣꯒꯥꯟ 9 ꯂꯧꯋꯦ ꯗꯤꯃꯥꯟ 19 ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯄꯨꯔꯅ ꯗꯥꯏꯇꯁꯤꯜ ꯁꯥꯁꯣꯟ ꯂꯤꯡꯒꯗꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯦ ꯅꯠꯇꯦꯀꯣ ꯌꯥꯝꯅ ꯐꯨꯜ ꯄ꯭ꯂꯦꯖꯦꯠ ꯑꯣꯏꯕ ꯌꯥꯝ ꯊꯧꯅꯥ ꯂꯩꯕ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯉꯥꯛꯆꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯤꯡꯊꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯦꯟꯇꯔꯒꯤ ꯗꯤꯄꯦꯟ ꯇꯧꯔꯒ ꯇꯧꯕ ꯅꯠꯇꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯞ ꯆꯥꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯃꯗꯨꯒꯤ ꯅꯝꯕꯔ 1 ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯃꯅꯤ ꯑꯗꯨ ꯃꯇꯝꯗꯨ ꯅꯤꯡꯊꯧ ꯄꯥꯟꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤ ꯔꯨꯜ ꯃꯈꯥꯗꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯚꯥꯂꯛ ꯚꯣꯠ ꯇꯧꯔꯀꯥꯟꯗ ꯃꯤꯈꯜ ꯇꯧꯔꯒ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯁꯥꯁꯣꯟ ꯂꯤꯡꯒꯗꯕꯅꯤ ꯍꯥꯏꯕ ꯑर्थꯗꯤ ꯃꯇꯝ ꯅꯤꯡꯊꯧꯅ ꯁꯔꯀꯥꯔ ꯄꯥꯏꯔꯤ ꯃꯀꯣꯛꯅꯤ ꯃꯗꯨ ꯂꯧꯊꯣꯛꯑꯒ ꯃꯤꯌꯥꯝꯒꯤ ꯃꯤꯈꯜꯅ ꯑꯗꯨꯒꯨꯝꯕ ꯁꯥꯁꯣꯟ ꯂꯤꯡꯉꯣ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯃꯄꯨꯡ ꯑꯣꯏꯕꯅꯤ ꯑꯗꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯄꯟꯆꯥꯌꯠ ꯉꯁꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟ ꯒꯥꯏ ꯇꯧꯔꯦꯗꯅ ꯖꯤꯂꯥ ꯄꯔꯤꯁꯠ ꯏꯂꯦꯛꯁꯟ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟ ꯃꯇꯝꯗꯨ ꯏꯔꯥꯕꯣꯠꯅ ꯀꯟꯅ ꯂꯧꯕ ꯋꯥꯔꯦꯞꯀꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯇ ꯁ꯭ꯀꯨꯜ ꯁꯤ ꯌꯥꯝ ꯃꯔꯨ 에듀케이션 ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯇ ꯁ꯭ꯀꯨꯜ ꯂꯤꯡꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨꯒ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯑꯦꯟ ꯀꯝꯄꯜꯁꯔꯤ ꯃꯇꯝꯗꯨꯗ ꯂꯦꯞꯄ ꯋꯥꯔꯦꯞꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛ ꯅꯠꯇ꯭ꯔ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯑꯗꯨꯒ ꯐ꯭ꯔꯤ ꯑꯦꯟ ꯀꯝꯄꯜꯁꯔꯤ 에듀케이션ꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯕ ꯉꯝꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯚꯥꯔꯠꯇ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯦ ꯃꯣꯔ ꯗꯦꯟ 60 crore ꯍꯦꯟꯅ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯍꯥꯏꯕ ꯂꯩꯄꯥꯛꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯚꯥꯔꯠꯁꯦ ꯑꯃꯅꯦꯕ ꯑꯗꯨ ꯃꯇꯝꯗ 1930ꯒ ꯑꯩꯈꯣꯏꯒꯤ 8ꯇꯗꯤ ꯏꯔꯥꯕꯣꯠꯅ ꯐ꯭ꯔꯤ ꯑꯦꯟ ꯀꯝꯄꯜꯁꯔꯤ 에듀케이션ꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯄꯣꯁꯠ ꯑꯣꯐꯤꯁ ꯂꯩꯕ ꯋꯥꯔꯦꯞ ꯂꯧꯔꯤꯅꯤ ꯑꯗꯨ ꯂꯧꯃꯤꯁꯤꯡꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯐꯖꯅ ꯁꯦꯝꯕꯤꯗꯅ ꯂꯧꯃꯤꯁꯤꯡꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯒꯤ ꯋꯥꯔꯦꯞ ꯀꯌꯥꯁꯤ ꯂꯧꯔꯤꯅꯤ ꯑꯗꯨ ꯑꯩ ꯁꯝꯖꯤꯟꯖꯒꯦ ꯑꯗꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯂꯥꯡꯒꯣꯜ ꯌꯥꯟꯕꯅ ꯂꯧꯒꯤ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯂꯧꯃꯤꯅ ꯂꯧꯒꯤ ꯃꯄꯨ ꯁꯤꯟꯃꯤꯅ ꯁꯤꯟꯁꯪꯒꯤ ꯃꯄꯨ ꯁꯤꯒꯤ ꯇꯥꯏꯞ ꯋꯥꯔꯦꯞꯇꯨ ꯃꯇꯝꯗꯨꯗ ꯂꯧꯔꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯧꯒꯤ ꯈꯖꯅꯥꯁꯨ ꯃꯇꯝ ꯂꯨꯄꯥ 23 ꯑꯣꯏꯔꯝꯃꯦ ꯆꯍꯤꯒꯤ ꯑꯗꯨ ꯌꯥꯔꯣꯏ ꯃꯗꯨ ꯂꯨꯄꯥ 6 ꯍꯟꯊꯒꯗꯕꯅꯦꯅ ꯑꯗꯨꯒ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯀꯔꯤ ꯀꯔꯥ ꯂꯤꯂꯥꯝꯁꯦ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯄꯪꯇꯧꯗ ꯇꯧꯔꯝꯃꯦꯕ ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯑꯀꯟꯕ ꯂꯧꯋꯤ ꯑꯗꯨꯒ ꯆꯤꯡꯇꯝ ꯃꯇꯝꯗꯨꯗ ꯀꯣ ꯉꯁꯤ ꯕꯐꯔ ꯖꯣꯟꯒ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯒꯤ ꯁꯥꯁꯣꯟꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃꯅꯤ ꯆꯤꯡꯗꯅ ꯅꯤꯡꯊꯧꯅ ꯁꯥꯁꯣꯟ ꯇꯧꯕ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯁꯣꯟ ꯇꯧꯕ
tamdana ningthogi sasoni makhada miyam si ot ne raga makhan kya gi khazna amanga se du da tawraga miyam de ot ne ra pan ba sasoni matam ne ba adu irabot lori bi warep se masi singtam gi sasoni punga da bani hai bi sine ba ujiki buffer zone gai tawraga singdana home minister tawrage saidana ko biren ga tawro gai to bi type to ujisu madugi modu dun tawrisi adu lerena singtam ga sason punbai wasi adu matam rani gai dil si phar ga je tham rani gai dil maro ne freedom movement gi bapung oi ba ke no mane ma si phar je le adaida ma thadok ka da bani ha kan wari lo sina demand taram doi adu another demand let अखोई स्लोगन है मतलब सिनेरी से मियाँ खोलाओ से बतम पूरा वक्त अंदलों तो मतलब द सिगी दिमाग की अखोई पुकता रहे गाय न तो बहुत दुख बस स्लोगन अखोई की कनोगी कनोमा अखोई की मापल में लोगी मधुदी लोमी की दगी लो सब पे यार लो उरी पे लोमी दो बदल की एक तो नंग लो भी यार वो चलेगा ही यार वो सी मतलब दुगी वारे जब मतलब दो कोई की जम नेताजी या वो नको कोई की कुंगम कुदिंग कोई प्राइमरी स्कूल लिंग दे बनी है ना लाउथोम बजे मतलब दो कई गुम्बा लाउथोम यू पोस्ट ना कई मतलब वो उन्थोग ले बता रहे थे मतलब दो की ले रहे प्राइमरी स्कूल जो ना हो चुका तो कोई कुंगम मुझे या था प्राइमरी स्कूल चिंगे ले बता रहे क्या हम वो चेंजेस लाते हैं इराबोट की मीटिंग दी मी पुनः फ्री एंड कंपल्सरी एजुकेशन हरी से मसी कोई लाइला शु है तो वैसे पाक तक ना कोहन बगी प्रोग्राम हमने मान बुखरी से अदर मरम और कांदा कोई खुंगंग पुनः तो प्राइमरी स्कूल लिंग बा मधु लिंग तारगदी कोई कनो से मियाम लाइला शु है तो बगी अवाब से याम लाइन कोहन बगी आने से मान सबसान फाव है इवन माई तारापुर की सिलसर की मिफमदा लव वारेफ सिंह मरकता मधु अमुक कन तौ जदरे मधैदा हारिसे अदु अखोगी मपादा लेबा मैतै खुंगंग सिंह से बसैदा अखोई स्कूल से कंपल्सरी लिंगदम निसेने अदु माना मुक माई भाषण दा है तारापुर मिफम सैदा माई पॉलिटिकल स्पीच दा कया है कि वो अखोई ओजा ओबी आरबा लाइगसु हैरबा अहल सिंह नाहरोन सिंह सिना नंग नंग लेकाई मैतै ताबु खुन मयाम सिंह से बसैदा नंगी मांगोनी खंगदे अमनी खंगदे लाइफ तंबीबी आबदे मी तारा अम कुलम हेक्ता अंगांसिंग खोमजला कांदा लाइफ तंबीरो गाइसी माई भाषण द हाइरिम अदना सिंग साइ माई स्लोगन मापन से यमरु ए पोसे मतलब द कोई संबाय से उतोंग मखन हुमद्रा नि थोय अदु द पसा सजलमे बा अदमा हाइ से कोई उतोंग फु मरीना संबाय सागदम ने सिने अदु बतता तो पमना कोई यारेक संत्री न साइ हाइग्रे को अमिन नुमिन से लेप लापकान द मिगी इमुंग मनुंग दो लेक्शन लकान द साब थकपा लोय तौबा लुपी अंगांग दा रान ब कारण तुरन तौबा अदुन सिंबा दगी दि हेक नोंगाला तो खुनम सकान मोय पोरग पिन ब लेखोम निरंग मरक तो द सी यारो मुथलो गाइसे अकन ब केनो मने अदुग लोयना कोई गी अमिन सिंगी सखा एना अमिन लाकान द मोय साक से पिजगद मोय लेहन गदम सिगुम ब मयाम सी यारो हैना अदुग लोयना पोथांग बेगर तब याम साथी अमन साथोक सिन तब तब अमिन लाख कुप तब हाइजरी दुने मुझे पूरी पूरी पोथांग बेगर मधु यारो गाइसी अदु पाट जंगल अदु प्रजागिनी मासुन ककदबनी गाइसी अदु लोइना कोई चंदन सेंखाय ने अमकन लौर मतम तो चंदन थिनबगी सेंखाय से निंथौगी कनोना सी ककथलु गायबा याम मरो स्लोगन मापन मग लौर का पोखत पने अदु नाइना थमजनी कनोइबु हुजिक हाय सिंगागी मिफम से मसिन लौर खि वारे मैम सिंह सी मसिना मणिपुर की मियाम्स तुमनो ले मणिपुर की प्रजा मियाम पुनमक से सिंगा मिफम से तगी लौर को वारे सिना मरम वरकांदा मणिपुर की प्रजा पुनमक से मिकअप थोले ऐ लुसिंगलेन इराबोट की मखादा मरुइना डिमांड क्या पुकतन लोमी की सिनमी की कोई लेते लारेगी मयाम पुखले ने हाय ना मतलब तक तक निंग अदुबो लाइबक थीरी दी कोई आफ्टर 3 मंथ लड़का पुखले डिमांड सिंह से दरबार पिसन कांदा मधु पाखुम दु करे हरगे बो कोई निखिल मणिपुरी महासभा ओले निखिल हिंदू मणिपुरी महासभा दगे अदो ओरगदी निखिल मणिपुरी महासभा सिदी पॉलिटिकल ओइबो वयम के हम लोरमनिना बस योल कर्मचारी अमता मधु कोई लोग तो कदबनी अत्रगना मोय रिजाइन तो कदबनी हाय रे ओके जाई सेकेंड राउंड आई जादों लाग जगे मतम दो कोइना तारापुर मिफम 1930 दा कोई जम नेताजी राबोना हाई किबा कोई खुंगम खुदिंगी लोजिंगला खुदिंगी कोई प्राइमरी स्कूल थंगोदम ने हाइबसी मतम दो कि चनर कोरम तारगदि ngasi एजुकेशन सिस्टम दा कोई सोथारी बसी सोथार मोय हाइबदुनी यम
ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯤꯔꯝꯕ ꯂꯝꯌꯥꯟꯕꯅ ꯂꯧꯕꯤꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯣꯟꯅꯕꯔꯣꯝꯗ ꯂꯥꯛꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯥꯅ ꯉꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡꯉꯥꯒꯤ ꯃꯤꯐꯝꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯀꯌꯥꯁꯤꯡꯁꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯏꯔꯥꯕꯣꯠꯅ ꯄꯨꯈꯠꯂꯝꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞꯁꯤꯡ ꯃꯥꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯄꯥꯛꯁꯤꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯁ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯅꯤꯇꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯊꯤꯕ ꯑꯕꯁꯇ ꯃꯣꯏꯅ ꯃꯈꯣꯡ ꯑꯍꯨꯝ ꯄꯥꯟꯕ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯕꯔꯦꯂꯥꯏꯖꯦꯁꯟ ꯑꯗꯨꯒ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯊꯧꯁꯤꯜꯒꯤ ꯃꯈꯥꯗ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯅ ꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯔꯀꯥꯔ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯦꯔꯠꯇꯒꯤ ꯍꯧꯔꯀꯥꯟꯗ ꯔꯥꯖꯤꯕ ꯒꯥꯟꯙꯤꯒꯤ ꯄꯦꯔꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ NDA ꯂꯥꯛꯄ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝ ꯁꯥꯊꯤꯔꯛꯄ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯔꯛꯄ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯑꯉꯛꯄ ꯐꯪꯅ ꯁꯣꯛꯆꯜꯂꯛꯄ ꯂꯧꯃꯤ ꯃꯤꯌꯥꯝꯅ ꯑꯟꯗꯣꯂꯟ ꯇꯧꯔꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯇꯧꯔꯤꯕꯅꯤ ꯂꯧꯃꯤ 300 ꯍꯦꯟꯅ ꯚꯥꯔꯠ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯑꯀꯥꯟꯗ ꯗꯤꯜꯂꯤꯒꯤ ꯑꯀꯣꯏꯕꯗ ꯑꯍꯤꯡ ꯃꯤꯡꯁꯦꯟ ꯈꯥꯡꯗꯅ ꯋꯥꯅ ꯑꯟꯗꯣꯂꯟ ꯇꯧꯕꯁꯦ ꯑꯩ ꯁꯔꯀꯥꯔꯁꯤ ꯇꯥꯗꯦ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯟꯗꯣꯂꯟ ꯇꯧꯕꯗ ꯃꯤ 300 ꯍꯦꯟꯅ ꯁꯤꯔꯤꯅꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯆꯍꯤ 2ꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯂꯦꯕꯔ ꯂꯣꯁꯦ ꯂꯦꯕꯔ ꯃꯔꯨꯑꯣꯏꯕ 15ꯃꯨꯛꯁꯦ ꯂꯣꯏ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯂꯣ 4 ꯈꯛꯇꯗ ꯀꯣꯔꯠ 4ꯗ ꯁꯤ ꯄꯨꯟꯁꯤꯜꯂꯅꯦꯅ ꯍꯧꯈꯤꯕ ꯇꯥꯡ ꯑꯩꯈꯣꯏ 19 ꯑꯗꯨꯋꯥꯏꯗ ꯍꯟꯗꯛ ꯑꯣꯄꯣꯖꯤꯁꯟꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯥꯁ ꯂꯣꯏ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯕꯤꯔꯣꯀꯣ NG ꯅꯔꯦꯒꯥꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯁꯨꯕꯁꯦ ꯃꯁꯤꯡ ꯍꯦꯟꯒꯠꯂꯅꯤ ꯒꯥꯏꯗꯤ ꯍꯥꯏ ꯑꯗꯨꯒ ꯂꯣꯏꯅ ꯈꯨꯠꯁꯨꯃꯟꯁꯨ ꯍꯦꯟꯒꯠꯇꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯂꯥꯏꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯩꯈꯣꯏ ꯃꯣꯏ ꯈꯨꯠꯁꯨꯃꯟꯁꯦ ꯃꯁꯤ 40% ꯄꯨꯊꯣꯛꯀꯗꯕꯅꯦꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯁꯤ ꯀꯔꯤ ꯑꯣꯏꯗꯧꯔꯤ ꯅꯔꯦꯒꯥ ꯄꯨꯊꯠꯂꯛꯄ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯦꯕꯔ ꯀꯣꯔꯠ 4ꯗ ꯄꯨꯁꯜꯂꯛꯄꯁꯦ ꯑꯉꯥꯡ ꯊꯕꯛ ꯁꯨꯍꯟꯗꯧꯔꯤ ꯅꯣꯡꯃꯗ ꯄꯨꯡ 9 ꯊꯕꯛ ꯁꯨꯕꯒꯤ ꯄꯣꯂꯤꯁꯤꯁꯦ ꯄꯨꯡ 12 ꯊꯕꯛ ꯁꯨꯔꯛꯀꯗꯧꯔꯤ ꯅꯨꯄꯤꯁꯤꯡ ꯅꯥꯏꯠ ꯁꯤꯞꯇ ꯊꯕꯛ ꯁꯨꯕ ꯌꯥꯔꯛꯀꯗꯧꯔꯤ ꯁꯨꯍꯟꯗꯧꯔꯤ ꯃꯈꯟ ꯃꯈꯟ ꯀꯌꯥꯒꯤ ꯁꯨꯕ ꯃꯌꯥꯝ ꯄꯣꯂꯤꯁꯤꯁꯤꯡꯁꯤꯅ ꯇꯁꯦꯡꯅ ꯏꯔꯥꯕꯣꯠꯅ ꯄꯥꯝꯖꯔꯝꯕ ꯂꯧꯃꯤꯒꯤ ꯁꯤꯟꯃꯤꯒꯤ ꯑꯗꯨꯒ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯦꯟ ꯀꯝꯄꯜꯁꯔꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯗꯨꯒꯤꯗ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯝꯇ ꯆꯠꯊꯗ꯭ꯔꯦꯕ ꯍꯥꯏ ꯐꯖ ꯐꯖꯕ ꯋꯥꯗꯤ ꯉꯥꯡꯉꯤ ꯑꯗꯣ ꯑꯃꯠꯇ ꯊꯕꯛꯇꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗ꯭ꯔꯦꯕ ꯑꯗꯨ ꯁꯨꯝꯕ ꯑꯣꯏꯔꯤꯕ ꯕꯁꯇꯥꯁꯤꯡꯁꯤꯗꯩꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯣꯡꯃ ꯅꯣꯡꯃ ꯋꯥꯁꯜꯂꯛꯑꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯀꯌꯥ ꯄꯣꯔꯛꯅꯕ ꯑꯑꯣꯟꯕ ꯀꯌా ꯄꯣꯔꯛꯅꯕ ꯃꯗꯨꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯒꯦ ꯍꯥꯏꯕꯨ ꯁꯪꯌꯨꯛꯇ ꯀꯤꯁꯥꯟ ꯃꯣꯔꯆꯥ ꯍꯥꯏꯗꯅ ꯚꯥꯔꯠꯇ ꯂꯩꯕ ꯂꯧꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯄꯨꯜꯂꯦ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡ ꯃꯔꯨ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ 12 ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤ ꯄꯨꯜꯂꯀꯥꯟꯗ ꯉꯁꯤꯗꯤ ꯑꯀꯟꯕ ꯏꯍꯧ ꯀꯌꯥ ꯍꯧꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯐꯦꯕ꯭ꯔꯨꯋꯥꯔꯤꯁꯤꯗ ꯑꯀꯟꯕ ꯏꯍꯧ ꯀꯌా ꯍꯧꯅꯕ ꯆꯪꯁꯤꯜꯂꯛꯑꯦꯕ ꯑꯗ ꯊꯦꯡꯅꯗ꯭ꯔꯗꯤ ꯃꯁꯤ ꯏꯔꯥꯕꯣꯠꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤꯗꯤ ꯊꯦꯡꯅꯗ꯭ꯔꯗꯤ ꯂꯩꯕꯥꯛꯁꯦ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯌꯥꯔꯔꯣꯏ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨ ꯂꯝꯕꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯁꯤꯟꯃꯤ ꯃꯤꯌꯥꯝ ꯍꯧꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯣꯛꯇꯨꯅ ꯁ꯭ꯋꯥꯙꯤꯟꯅꯇꯥ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯦ ꯂꯧꯃꯤ ꯄꯨꯝꯅꯃꯛ ꯍꯧꯔꯣ ꯍꯥꯏꯗꯅ ꯃꯥꯗꯤ ꯏꯁꯩ ꯑꯣꯏꯅꯒ ꯇꯧꯗꯅ ꯍꯦꯛꯇ ꯃꯤꯌꯥꯝꯁꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦꯕ ꯁꯤꯒꯤ ꯈꯣꯡꯊꯥꯡꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯉꯁꯤ ꯁꯔꯀꯥꯔꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯕ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯣꯠ ꯍꯥꯏꯕ ꯚꯣꯠꯁꯦ ꯃꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯃꯤꯌꯥꯝꯅ ꯋꯥꯍꯜꯂꯦ ꯁꯦ ꯍꯧꯈꯤꯕ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟꯗꯣ ꯕꯤꯍꯥꯔꯒꯤ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯁꯔꯀꯥꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 10,000 ꯍꯥꯞꯄꯤꯔꯅꯦꯅ ꯚꯣꯠ ꯇꯧꯒꯗꯕ ꯍꯌꯦꯡꯅꯦ ꯍꯪꯆꯤꯠꯅꯦ ꯑꯗꯨꯗ ꯃꯥꯏ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 10,000 ꯊꯥꯗꯕꯤꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯅꯨꯡꯉꯥꯏ ꯁꯔꯀꯥꯔꯁꯤ ꯄꯦꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯚꯣꯠ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯃꯌꯥꯝ ꯊꯥꯗꯗꯅ ꯃꯣꯏꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ
takpat mayam singsi sin hekta sakti ji pai hi sakti pai hi okay thagat chayda sana bim le matam du da khoi CPI gi khoi members na warak pa matam adu chalam bani ti niom jiga hauji ki uriba gi chatnari ba khoi kai hani khoi politics gi chana ron cha jiga kayam ngam khena baro matam du da warak pa ga hauji tor jiga kayam warak na do da rason ten tang thambi khoi gi party gi khoi gi leaders sing members sing na yam wa ba matam se haini ngai letana miyam gi damak struggle kya to no bhona bada khoi leptana thengna gi itihas madu yam thagat ngai hoy madu da thena ki ba I ho madu da sagat ki ba adu ga khoi lising len irabot masamaksu solution sampani fugan dipan gi september gi tarikun ma thoida purvasal pradesh sembagi mayokta manipur kai bi aroi atei lam sing punchana bi aroi thengnaru badagi khoi iramdam se poksari ba khoi lusing len bawbada miramdam barma da mai punsi loi gi yam thengna gi magi kanos adu magna miyam puna magna amata ngai rabu lusing badi irabo ni hainari sin ado sing asidi khoi party communist party se khoi ngasi su angak pa phang thengnari larai kya tauri struggle kya tauri tongan tongan ba ma ki mass fencing nupi gi chhatra gi naron gi trade union gi lomi gi bakhan bakhan ma ama thengnari adubu laibuk thibadi matam du sarkar de oim phim du di khara democratic oi ngasi di democracy leitre matam du palamba sarkar khara kana ngau ya ponte ai samak si bel da khoi gi police station manga da gi bel le khara kana si law re na ai noar ka anda ai dang bel re ni ko ga ki hen ba da tre khari hen jalo ga na to pha ge da to ba adu le na mi sing si masi magi le tala adu khudong sa ba se lu pa se lising la mai ha pisala ka da madu mai kana ba kha ul ka da mangon da lenga pai bu kaum du gi mai to thengna ba ngaman de sung ba yam sathi ba undemocratic oi ba sajat mayam sing sim maram hor ka da ai khoi luxury ba thengnari ba the hona jan ba kya sing se masi khara thaidok tun sat pai wa ne to bu di ai khoi yam sen har ga di irabor likhalam ba party magi party communist party tongan ba constituency kuntra ma panda magi adum local committee mass friend punamak saimang da hajagi punamak se khoi yam ni thina function to bo adu smathakta khoi gi lady ba nipak si any issue la matam da khoi party hujik mak sa hajagre engineer ga muthalani har pa se mi chame thau madwai khoi madu ba thena aduna election jar samjeni gi se masimia na su communist party ko irabot ki party ko bata yamne thina full cooperation of pb regadi atei dor sin magi marana gi sathari vis ajato madagi khoi thaido ga ahom ba pa punamak te khoi punmin bagi tangai phadam matam dura haina phaujai thagat chaywa yamna nungai jare khoi ngasi gi singa session and it is relevant with today politics habi matang sida oja gumna thambiri ba si netaji gumba lamjing bangamba gi matau tamsi habdin thamjari ba si